Pabonggi wafamsi yabiraba. Nangi nabungbusu aina Indiagi wangmada puduna soidanamaki layengani. Ha, asengbagira. Rajengi manakta muk sangsinduna phamjaduna. Pabong, haibiyo, kari wano, ai soidana yajagani haibiyo. Wafamse atai karisu nate. Nangsi ima oijarage sini. Ayingbisi thoglakli leisa ngakna. Ha. Ibema sulakpa yamna phari. Ayingbisi tahauraduna. Sahibna haibiri sibu. Asengba magni leisa si ima oijarage. Isa nupadugi hek luhongbaga ai soidana angang adu layengba pugani. Aduga hanagi phibamda thamgani. Ayingbini Rajengi mataw adada chingnadaba ngamde tablapna. Sahib, angang adubu. Ai suisa adugi lichatpu bahaigani. Lona thupna laisada minam bahaibadudi tawroi. Icha nupado tasenga matam sigi nonglaida itinaduna chatli. Tomalna marak thalai. Ibema pakhatkanu. Mahak adu hakna phattaba midi nate. Maga loinaragada thawbagi thamoi masak khangani. Sahib kidi thawba natana kanasu laite. Mana asumna ngauduna lairabadi imungdugi yumbi soidana mutkrani. Ayingbidu tablakna. Maduda aigi ichana. Aikoina pangthokpa ngamdaba thabak kaya nupisingna pangthokli. Sahib ki wa tadraba ichado karigumba misak amagi minungsi amana hongkibasu yai. Rajena tapna. Ibema ichagi damak kanagi punsi pabungna manghange khande. Adubu thawba natana ipagi su kanasu laite. Mabu khitangda oirabasu hongba ngamlabadi wakhalda phireb ase pabungna lobani. Sahib, maduda ichana karamna ngamgadoribanu. Sahib ki wakhaldo tayonare. Rajen laisada munna yengduna. Ichagi senglaba pukchel ai khangi. Karigino khangde. Wakhalna lama phangludraba asa ama ichabu uraga lakpagum tawi ai. Ibema chingnaganu. Thawba du hakna phattaba oktaba midi nate. Magi punsibu soikigadra haina aikoina mi paijarakpani. Ha, masi mangaire khoina haigadaba. Masida karigumba ichana yabiraba. Luhongba hek loibaga nabungbusu layengba soidana pugani. Hanagum chathanba ngamgani. Mase aigi wasakni. Leisa thinthaba tawda khonjal nikna. Pabonggi wafamdo nacha yajarage. Ayingbi machada munna yenglaktuna. Leisa, Pabong, wafamdo ay yajarage. Aigi dadabu hanagumna chatpa ngamgani hairabadi. Aina ngamloidaba karisu laitiye. Leisa, aduk thuna phirepto lawgadaba nate magi bema. Mama, dadana chatpa ngambasidagi henba phirep aigi amata laitiye. Rajendo harauna. Ibema, Pabong pele. Ngasidi thamoi se pele. Leisa makhut ani lonaduna. Yaragadi Pabong, dadabu kita tuna layengba pubiyo. Athuba matamda Pabongna soidana pugani. Phare, ngasigidi yaurage. Ibema, athuba matamda ikhoi laklage. Rajen hoi thokibaga ayingbi jangsidana machagi pambong pairai. Leisa, karino nangbo ngaurabro? Punsigi khwaidagi luraba phireptubu kanano karino su khangdaba misaktuda hekta yakhriba karigino ha. Mama, sakhangdaba mahaktuni aigi isordi. Aigi dadabu hanagumna chatpa ngamhangani hairiba misak ado. Mahakna aigidi isor natabra. Ngaurabro? Ha! Mapaduna phawba hairamliba natro machadu kari oirigi haina ngausinaba misaktuga karamna nanga. Mama, tapna hayo dada takhini. Ai ngausinadaba karisu khangdi. Aigi haibabu dadana chatpa ngamnaga loire. Nangdaro nabung nungsirisibo aigi su isane nungsiye. Isa nungsi haidanabu nangbusu mainungda langsinbadi imana ngamloine beba. Khangaude Leisa mama bu konsinjaduna hi kablakpa. Mama, makata na aibu wahanbiranu. Dadana aikoigi tawbikibana sarug lising hele. Aikoina kaidawlungda dadabu layengbasu ngamloye. Maduna hena nongmagi maichak pangbahaibadu oiganiye. Ay dadana sumayna hiptuna laybasi yengba ngamloye. Ichagi laybaga sibo karino. Karamba mikuptano ichagi maithong makalamak kadaba sibo ibeba. Leisa mamagi mathadagi tholakduna
ꯗꯗꯥꯒꯤ ꯃꯈꯣꯡꯅ ꯆꯠꯄ ꯉꯝꯂꯛꯄ ꯅꯨꯃꯤꯠꯇꯣ ꯃꯗꯨꯗꯅꯤ ꯏꯃꯥ. ꯔꯥꯖꯦꯟ ꯍꯣꯏꯁꯨ ꯂꯝꯕꯤꯗ ꯂꯥꯛꯅ ꯇꯣꯃꯥꯜ, ꯋꯥꯐꯝꯗꯤ ꯌꯥꯔꯛꯂꯤ, ꯑꯗꯨꯕꯨ ꯊꯧꯕꯅ ꯑꯃꯨꯛ ꯀꯝꯗꯧꯕ? ꯇꯣꯃꯥꯜꯅ ꯇꯞꯂꯛꯅ, ꯃꯗꯨꯅꯤ ꯑꯩꯅ ꯈꯜꯂꯤꯕꯁꯨ ꯁꯥꯍꯦꯕ. ꯀꯔꯝꯅ ꯋꯥꯐꯝꯁꯦ ꯍꯧꯗꯣꯛꯀꯅꯤ? ꯑꯩꯅ ꯍꯥꯏꯔꯕ ꯃꯩ ꯆꯥꯛꯂ ꯐꯥꯎꯕ ꯆꯪꯂꯔꯣꯏ. ꯅꯪꯅ ꯁꯤꯜꯂꯣ ꯀꯔꯤꯅ ꯐꯒꯅꯤ ꯍꯥꯏꯕꯗꯨ. ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯤ ꯂꯩꯁꯥ ꯃꯕꯨꯡꯒꯤ ꯆꯥꯛ ꯄꯨꯔꯛꯇꯨꯅ ꯆꯪꯂꯛꯏ. ꯗꯗꯥ, ꯆꯥꯛ ꯆꯥꯔꯁꯤꯔꯣ? ꯆꯟ, ꯊꯝꯃꯣ, ꯀꯣꯟꯅ ꯆꯥꯔꯒꯦ. ꯃꯌꯥꯝꯕꯒꯤ ꯃꯅꯥꯛ ꯆꯪꯁꯤꯟꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ, ꯎꯪꯕꯤ ꯀꯥꯏꯗꯣ ꯇꯧꯔꯤꯔꯣ? ꯅꯨꯄꯤ ꯀꯣꯏꯕꯁꯨ ꯅꯠꯇꯅ ꯀꯩꯗꯧꯔꯤꯅꯣꯕ? ꯏꯁ, ꯅꯪꯁꯤꯃ ꯑꯩꯕꯨ ꯀꯥꯏꯗ ꯎꯪꯒꯦ? ꯂꯩꯗꯅ ꯈꯨꯍꯥꯏꯗꯣ ꯌꯥꯝ ꯎꯪꯖꯕꯗꯣ. ꯀꯃꯥꯏꯅ ꯍꯥꯏꯌꯣꯕꯗꯨꯗꯤ? ꯂꯩꯁꯥ ꯃꯁꯥ ꯀꯥꯗꯣ ꯐꯟꯗꯨꯅ, ꯍꯤꯟꯁꯥꯡꯅꯤꯅ ꯁꯤꯕꯨ ꯑꯇꯩꯒ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯣ? ꯆꯥꯅꯤꯡꯗꯦ, ꯀꯣꯟꯅ ꯆꯥꯒꯦ. ꯁꯨꯃꯥꯏ ꯍꯥꯏꯌꯣ ꯍꯥꯏꯕ. ꯃꯆꯟꯒꯤ ꯃꯇꯧꯗꯨꯗ ꯋꯥꯖꯕ ꯀꯥꯎꯖ ꯅꯣꯛꯐꯦꯠ ꯇꯧꯖꯔꯛꯏ. ꯂꯩꯁꯥꯁꯨ ꯃꯕꯨꯡꯒꯤ ꯃꯤꯅꯣꯛ ꯎꯔꯕꯗ ꯆꯥꯛꯇꯨ ꯊꯥꯡꯒꯠꯇꯨꯅ, ꯗꯗꯥ, ꯉꯁꯤꯗꯤ ꯑꯩꯅ ꯏꯜꯂꯤ ꯐꯥꯎꯕ ꯆꯥꯒꯗꯕ. ꯁꯣꯝꯗ ꯔꯥꯖꯦꯟ ꯃꯁꯥꯗꯨ ꯇꯧꯐꯝ ꯈꯪꯅ ꯆꯔꯥꯡꯅꯅ, ꯂꯥꯛꯇ꯭ꯔꯤꯕ ꯖꯥꯠꯂꯅꯦ ꯑꯗꯨꯕꯣ? ꯐꯛꯂꯥꯡꯗ ꯊꯦꯠꯂꯤꯕ ꯃꯥꯒꯤ ꯂꯣꯏꯅꯕꯤꯒꯤ ꯐꯣꯇꯣꯗꯨꯗ ꯌꯦꯡꯖꯗꯨꯅ, ꯊꯣꯏꯕꯤ, ꯃꯉꯥꯎ ꯊꯤꯔꯕ ꯅꯪꯒꯤ ꯅꯆꯥꯗꯣ ꯅꯪꯅ ꯃꯨꯛꯇ ꯍꯥꯏꯅꯧꯅꯦ. ꯃꯁꯤꯅ ꯑꯩꯒꯤ ꯑꯔꯣꯏꯕ ꯆꯥꯡꯌꯦꯡ. ꯊꯧꯕꯕꯨ ꯃꯨꯛꯇ ꯒ꯭ꯌꯥꯟ ꯇꯥꯍꯟꯕꯤꯌꯨ. ꯃꯁꯤ ꯅꯠꯇꯅ ꯑꯩꯒꯤ ꯑꯇꯣꯞꯄ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ. ꯃꯄꯥ ꯑꯩꯕు ꯃꯄꯣꯛꯁꯤꯃꯒꯤ ꯅꯨꯡꯁꯤꯗ꯭ꯔꯕꯁꯨ ꯇꯣꯛꯁꯅꯨ. ꯑꯩꯕꯨ ꯄꯥꯕ ꯍꯥꯏꯅ ꯃꯄꯣꯛꯁꯤꯃꯒꯤ ꯀꯧꯗ꯭ꯔꯕꯁꯨ ꯇꯣꯛꯁꯅꯨ. ꯑꯩ ꯑꯇꯩ ꯀꯔꯤꯁꯨ ꯅꯤꯖꯔꯣꯏꯌꯦ. ꯁꯨꯞꯅꯇꯪꯒꯤ ꯃꯥꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯩꯈꯤꯕꯗꯣ ꯃꯗꯨ ꯈꯛꯇꯅꯤ ꯑꯩꯅ ꯄꯥꯝꯕ. ꯒꯥꯔꯤ ꯊꯧꯖꯤꯜꯂꯛꯄꯒꯤ ꯃꯈꯣꯜꯗꯨ ꯇꯥꯔꯕꯗ ꯊꯣꯡꯅꯥꯎꯗꯒꯤ ꯍꯥꯏꯐꯦꯠ ꯌꯦꯡꯊꯣꯛꯂꯨꯏ. ꯃꯆꯥꯅꯨꯄꯥ ꯑꯣꯏꯔꯝꯕꯗꯨꯅ ꯃꯤꯍꯨꯟꯗꯨ ꯁꯨꯖꯗ, ꯑꯩꯁ, ꯂꯥꯛꯇꯤ ꯂꯥꯛꯂꯤꯗꯅ ꯀꯝꯗꯧꯅꯤ? ꯁꯣꯝꯗꯅ ꯇꯣꯃꯥꯜ ꯊꯧꯕ ꯍꯜꯂꯛꯂꯤ ꯈꯟꯕꯗ ꯄꯥꯈꯠꯆꯗꯨꯅ, ꯀꯃꯥꯏꯅ ꯍꯧꯗꯣꯛꯀꯅꯤ? ꯀꯔꯤ ꯋꯥꯍꯩꯗꯅꯣ ꯃꯥꯅ ꯒ꯭ꯌꯥꯟ ꯇꯥꯗꯣꯏꯁꯤꯅ? ꯃꯇꯤꯟ ꯀꯨꯠꯌꯣꯗ, ꯎꯁ, ꯍꯥꯏꯐꯦꯠ ꯂꯨꯏꯍꯦ. ꯊꯧꯕ ꯆꯪꯂꯛꯇꯨꯅ ꯇꯣꯃꯥꯜꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯂꯤ. ꯕꯕꯥ, ꯆꯥꯛ ꯆꯥꯗ꯭ꯔꯤꯕꯣ? ꯏꯆꯥ ꯌꯥꯎꯗ ꯑꯩꯕꯨ ꯆꯥꯈ꯭ꯔꯕꯣ? ꯃꯥꯗꯤ ꯅꯤꯁꯥꯒ ꯄꯥꯟꯕꯒ ꯍꯔꯥꯎꯅ, ꯁꯤꯗꯅꯤꯅꯦ ꯑꯩꯅ ꯈꯤꯇꯒ ꯊꯦꯡꯉꯦ ꯇꯧꯕꯁꯦ ꯁꯨꯡꯉꯝ ꯍꯦꯛ ꯉꯝꯗ꯭ꯔꯤꯁꯦ. ꯕꯕꯥ, ꯇꯁꯦꯡꯅ ꯃꯄꯣꯛ ꯈꯨꯗꯤꯡ ꯕꯕꯥꯗꯨ ꯐꯪꯖꯒꯦꯀꯣ. ꯂꯥꯛꯑꯣ, ꯆꯥꯛ ꯆꯥꯔꯁꯤ. ꯑꯩꯈꯣꯏ ꯑꯃ ꯃꯨꯔꯈꯗꯨꯗꯤ ꯍꯜꯂꯛꯈ꯭ꯔꯕꯣ? ꯇꯧꯍꯩꯗꯦꯅꯦ ꯅꯪꯕꯣ. ꯀꯩꯒꯤ ꯇꯧꯍꯩꯗꯕ? ꯐꯕꯨ ꯐꯃꯟꯈ꯭ꯔꯕꯅꯤ. ꯉꯁꯤ ꯐꯥꯎꯕ ꯑꯩꯒꯤ ꯈꯨꯠꯁꯥ ꯀꯌꯥ ꯐꯥꯜꯂꯤ ꯐꯥꯎꯕ ꯈꯪꯂꯝꯃꯣꯏ. ꯁꯥꯂꯥ. ꯌꯥꯔꯁꯤ, ꯆꯥꯛꯇꯨꯝ ꯆꯥꯊꯣꯛꯂꯁꯤ. ꯆꯥꯛ ꯊꯥꯡꯗꯣꯛꯇꯨꯅ ꯆꯥꯔꯤ. ꯑꯗꯨꯕꯨ ꯅꯥꯀꯟꯗ ꯂꯣꯠꯅ ꯂꯦꯞꯂꯤꯕ ꯔꯥꯖꯦꯟ ꯍꯧꯗꯣꯛꯂꯣ ꯍꯥꯏꯕꯒꯨꯝ ꯏꯪꯒꯤꯠ ꯇꯧꯔꯛꯂꯤ. ꯇꯣꯃꯥꯜꯁꯨ ꯇꯧꯐꯝ ꯈꯪꯗ ꯔꯥꯖꯦꯟꯗ ꯑꯃꯨꯛ ꯌꯦꯡ, ꯊꯧꯕꯗ ꯑꯃꯨꯛ ꯌꯦꯡ. ꯊꯧꯕꯥ, ꯕꯕꯥ ꯋꯥ ꯑꯝꯇ ꯍꯧꯗꯣꯛꯈꯤꯗꯅ. ꯀꯩꯕꯨꯅꯣ ꯕꯕꯥ? ꯀꯩꯅꯣ. ꯊꯧꯕꯗꯤ ꯇꯣꯃꯥꯜꯒꯤ ꯃꯇꯧꯗꯨꯗ, ꯕꯕꯥ, ꯀꯩꯗꯧꯔꯒꯦ? ꯀꯩ ꯋꯥꯅꯣ ꯍꯥꯏ ꯉꯝꯗ꯭ꯔꯤꯗꯨꯕꯣ? ꯑꯇꯩ ꯅꯠꯇꯦꯗ. ꯌꯨꯝꯁꯦ ꯃꯤ ꯋꯥꯠꯂꯤ. ꯑꯍꯥꯡꯕ ꯃꯦꯟ ꯁꯤꯟꯅꯕꯒꯤ ꯋꯥꯐꯝꯅꯤꯗ. ꯀꯅꯥ ꯋꯥꯠꯂꯒꯦ? ꯀꯩ ꯃꯦꯟ ꯁꯤꯟꯅꯕꯅꯣ? ꯊꯧꯕꯥ, ꯅꯨꯄꯤ ꯌꯥꯎꯗ ꯄꯥꯟꯕ ꯌꯨꯝꯁꯦ ꯀꯩꯗꯧꯅꯨꯡꯗ ꯃꯄꯨꯡ ꯐꯥꯕ ꯌꯨꯝꯕꯥꯟ ꯍꯥꯏꯕꯗꯨ ꯑꯣꯏꯔꯣꯏ. ꯌꯦꯡꯂꯨ ꯃꯐꯝ ꯈꯨꯗꯤꯡ ꯄꯨꯝꯍꯥꯡꯇꯅꯤ ꯍꯥꯡꯂꯤꯁꯤ. ꯌꯨꯝꯁꯤꯒꯤ ꯑꯣꯏꯕ ꯌꯨꯝꯂꯩꯃꯗꯨ ꯂꯥꯛꯂꯕꯗꯤ ꯀꯔꯤꯁꯨ ꯑꯋꯥꯠꯄ ꯂꯩꯔꯔꯣꯏ. ꯕꯕꯥ, ꯑꯩ ꯀꯣꯛꯁꯦ ꯂꯩꯈꯠꯂꯛꯀꯗꯧꯔꯦ. ꯃꯃꯩ ꯃꯀꯣꯛ ꯑꯃꯠꯇꯁꯨ ꯁꯝꯅꯗꯦ. ꯀꯔꯤ ꯋꯥꯅꯣ ꯕꯕꯥꯅ ꯍꯥꯏꯅꯤꯡꯂꯤꯗꯨꯕꯣ? ꯍꯦꯛꯇ ꯍꯥꯏꯌꯨ. ꯐꯔꯦ ꯑꯗꯨꯗꯤ ꯇꯥꯔꯣ. ꯅꯪꯒꯤ ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝꯅꯤ. ꯃꯆꯥꯅ ꯀꯔꯤ ꯈꯨꯝꯂꯛꯀꯅꯤ ꯈꯟꯕꯗ ꯔꯥꯖꯦꯟ ꯑꯋꯥꯕ ꯑꯣꯏꯔꯦ. ꯊꯧꯕ ꯈꯪꯍꯧꯗ ꯈꯪꯅꯧ ꯅꯣꯛꯊꯣꯔꯛꯏ. ꯍꯥ, ꯂꯨꯍꯣꯡꯕ? ꯑꯗꯨꯁꯨ ꯑꯩꯒꯤ ꯂꯨꯍꯣꯡꯕ? ꯊꯧꯕꯥ, ꯏꯄꯥꯅ ꯍꯥꯏꯔꯤꯕꯁꯦ ꯅꯪꯕꯨ ꯂꯛꯅꯕ ꯅꯠꯇꯦ. ꯕꯕꯥꯕꯨ ꯋꯥꯐꯝꯗꯣ ꯀꯔꯤ ꯈꯟꯗꯅ ꯍꯥꯏꯔꯤꯕꯅꯣ? ꯂꯨꯍꯣꯡꯕꯒꯤ ꯋꯥꯗꯤ ꯂꯥꯞꯅ ꯊꯝꯈꯣ. ꯅꯨꯄꯤꯒꯤ ꯋꯥꯈꯜ ꯐꯥꯎꯕ ꯑꯩ ꯃꯪꯗ ꯐꯥꯎꯕ ꯃꯪꯗꯦ. ꯊꯧꯕꯥ, ꯕꯕꯥ, ꯆꯥꯛꯇꯨꯝ ꯆꯥꯎꯗ. ꯀꯩ ꯀꯥꯟꯗꯕꯗ, ꯑꯣꯏꯗꯕꯗ ꯑꯩ ꯀꯣꯟꯅ ꯈꯟꯒꯦ. ꯑꯗꯨꯅ ꯃꯗꯨꯒꯤ ꯋꯥꯐꯝꯗꯣ ꯂꯥꯞꯅ ꯊꯝꯈꯣ. ꯉꯁꯤ ꯐꯥꯎꯕ ꯅꯪꯅ ꯑꯩꯒꯤ ꯋꯥ ꯍꯤꯛꯇꯣꯛꯄ ꯌꯥꯎꯈꯤꯗ꯭ꯔꯤ. ꯑꯗꯨꯕꯨ ꯑꯁꯨꯛ ꯂꯨꯅ ꯍꯥꯏꯖꯕ ꯋꯥꯐꯝꯁꯤꯅ, ꯋꯥꯗꯣ ꯃꯆꯪ ꯑꯣꯏꯗꯕ, ꯇꯨꯝꯗꯅ ꯃꯪꯕ. ꯑꯁ ꯕꯕꯥ,
ꯀꯥꯟꯅꯗꯕꯗ ꯀꯅꯥꯅ ꯍꯥꯏꯗꯅ ꯀꯔꯤꯕꯨ ꯀꯥꯟꯅꯗꯕꯗ ꯍꯥꯏꯔꯤꯅꯣ? ꯋꯥꯗꯣ ꯍꯥꯏꯔꯝꯂꯒ ꯊꯧꯕ ꯄꯨꯛ ꯍꯧꯒꯠꯂꯤ ꯇꯣꯃꯥꯜꯅ꯫ ꯀꯩꯅꯣ ꯆꯥꯛ ꯆꯥꯈꯣꯗꯅ꯫ ꯉꯁꯥꯏꯗꯒꯤ ꯆꯥꯔꯤꯗꯣ ꯆꯥꯛꯅꯤ꯫ ꯕꯕꯥꯅ ꯀꯥꯔꯟ ꯐꯨ ꯂꯩꯔꯒ ꯆꯥꯛꯇꯣ ꯆꯥꯊꯣꯛ ꯑꯗꯨꯒ ꯐꯖꯅ ꯇꯨꯝꯃꯨ꯫ ꯅꯣꯡꯉꯥꯜꯂꯒ ꯂꯣꯏ ꯀꯥꯎꯔꯝꯃꯣꯀꯣ꯫ ꯔꯥꯖꯦꯟ ꯃꯆꯤ ꯑꯃꯗ ꯂꯩꯁꯤꯜꯂꯒ ꯂꯩ꯫ ꯊꯧꯕ ꯊꯣꯛꯈꯤꯕꯒ ꯔꯥꯖꯦꯟ ꯆꯪꯂꯛꯏ꯫ ꯊꯧꯕꯁꯨ ꯃꯈꯨꯠꯇ ꯐꯣꯟ ꯌꯥꯎꯔꯝꯗ꯭ꯔꯕꯗ ꯕꯕꯥꯒꯤ ꯋꯥꯊꯤꯗ ꯐꯣꯟꯒ ꯀꯥꯎꯔꯤꯕꯁꯦ꯫ ꯊꯧꯕꯁꯨ ꯐꯣꯟ ꯂꯧꯕ ꯆꯪꯂꯛꯏ꯫ ꯔꯥꯖꯦꯟꯅ ꯇꯣꯃꯥꯜ ꯀꯝꯗꯧꯅꯤ ꯁꯤꯗꯤ? ꯁꯣꯝꯗꯅ ꯌꯥꯝ ꯊꯥꯖꯅ ꯋꯥꯐꯝꯗꯣ ꯍꯧꯗꯣꯛꯂꯒꯨꯝꯁꯨ ꯇꯧ꯫ ꯁꯥꯍꯦꯕ ꯌꯥꯔꯛꯄꯁꯨ ꯌꯥꯏꯗ, ꯈꯔ ꯇꯣꯏꯅ ꯇꯛꯄ ꯍꯥꯏꯗꯨꯅꯤ꯫ ꯃꯗꯨꯃꯛꯅꯤ ꯑꯩꯅ ꯄꯥꯝꯂꯤꯕ꯫ ꯑꯗꯨ ꯋꯥꯐꯝꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩ ꯌꯥꯎꯏ ꯍꯥꯏꯕꯗꯤ ꯈꯪꯍꯜꯂꯛꯄ ꯌꯥꯔꯣꯏꯀꯣ? ꯒ꯭ꯌꯥꯟ ꯇꯥꯖꯩꯗ ꯁꯥꯍꯦꯕ, ꯄꯥꯈꯠꯄꯤꯒꯅꯨ꯫ ꯑꯩ ꯊꯧꯕꯗ ꯀꯔꯤꯁꯨ ꯍꯥꯏꯖꯔꯣꯏꯌꯦ꯫ ꯈꯪꯒꯥꯎꯗ ꯈꯨꯕꯥꯛ ꯈꯨꯔꯛꯄꯒꯤ ꯃꯈꯣꯟ ꯇꯥꯔꯛꯂꯕꯗ ꯇꯣꯃꯥꯜ ꯑꯃꯗꯤ ꯔꯥꯖꯦꯟ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯏ꯫ ꯊꯧꯕ ꯎꯁꯤꯠꯇ ꯈꯨꯕꯥꯛ ꯈꯨꯅ ꯈꯨꯅ ꯆꯪꯂꯛꯇꯨꯅ ꯋꯥ ꯋꯥꯟꯗꯔꯐꯨꯜ! ꯀꯌꯥꯗ ꯍꯩꯅ ꯁꯥꯟꯅꯔꯝꯂꯤꯕ ꯂꯤꯂꯥ! ꯊꯧꯕ, ꯋꯥꯐꯝꯁꯤ ꯁꯥꯍꯦꯕꯀꯤ ꯋꯥꯐꯝ ꯅꯠꯇꯦ, ꯑꯩꯅ ꯍꯧꯗꯣꯛꯄꯅꯤ꯫ ꯕꯕꯥ, ꯃꯈꯥ ꯇꯥꯗ꯭ꯔꯕꯁꯨ ꯌꯥꯔꯦ꯫ ꯄꯨꯝꯅꯃꯛ ꯍꯣꯇ꯭ꯔꯣꯡ ꯍꯣꯅ ꯎꯔꯦ꯫ ꯔꯥꯖꯦꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯁꯥꯍꯦꯕ ꯏꯕꯨꯡꯉꯣ, ꯀꯔꯤ ꯀꯔꯝꯕ ꯂꯤꯂꯥ ꯑꯃꯨꯛ ꯁꯥꯟꯅꯁꯦ ꯍꯥꯏꯕꯅꯣ? ꯑꯥꯏ ꯌꯥꯝ ꯍꯩꯅꯦ ꯏꯇꯨꯡꯗ꯫ ꯃꯃꯤꯠ ꯈꯥꯅ ꯑꯃꯨꯛ ꯌꯦꯡꯂꯛꯏ꯫ ꯅꯨꯄꯥ ꯑꯃ ꯑꯣꯏꯔꯗꯤ ꯇꯨꯡꯗ ꯋꯥ ꯉꯥꯡꯅꯒꯅꯨ, ꯑꯗꯨꯁꯨ ꯉꯝꯗꯕ ꯅꯪꯅ꯫ ꯊꯧꯕ, ꯄꯨꯝꯅꯃꯛꯁꯤ ꯅꯪꯒꯤꯗꯃꯛꯅꯤ꯫ ꯍꯥꯏꯌꯨ, ꯁꯤꯗ ꯀꯔꯤ ꯑꯀꯥꯏꯕ ꯌꯥꯎꯒꯦ? ꯊꯧꯕ ꯃꯈꯨꯠ ꯅꯥꯝꯃ ꯊꯥꯡꯒꯠꯂꯒ ꯌꯥꯔꯦ, ꯑꯩꯒꯤꯗꯃꯛꯅꯤ ꯍꯥꯏꯕ ꯋꯥꯐꯝꯗꯣ ꯇꯣꯛꯑꯣ꯫ ꯍꯥꯏꯌꯨ, ꯅꯨꯄꯤꯗꯨꯗꯒꯤ ꯀꯔꯤ ꯃꯥꯡꯍꯜꯂꯨꯔꯦ? ꯀꯔꯤ ꯂꯃꯟ ꯁꯤꯡꯅꯕꯒꯤꯗꯃꯛ ꯉꯛꯁꯝꯗ ꯊꯧꯔꯤ ꯌꯦꯠꯂꯤꯕꯅꯣ? ꯏꯕꯨꯡꯉꯣ, ꯋꯥꯁꯤ ꯏꯪꯅ ꯑꯃꯨꯛꯇ ꯉꯥꯡꯅꯁꯤ꯫ ꯈꯪꯍꯧꯗꯦ ꯊꯧꯕꯅ ꯁꯥꯎꯅ ꯂꯥꯎꯔꯛꯄ꯫ ꯀꯔꯤꯒꯤ ꯏꯪꯅ? ꯍꯥ, ꯀꯔꯤꯒꯤ ꯏꯪꯅ? ꯇꯣꯃꯥꯜꯅ ꯊꯧꯕ, ꯑꯃꯨꯛꯇ ꯇꯞꯊꯈꯣꯕ꯫ ꯑꯣꯏ, ꯅꯪꯅ ꯉꯥꯡꯕ ꯋꯥ ꯑꯃꯨꯛ ꯍꯟꯅ ꯑꯩꯅ ꯇꯥꯒꯅꯤ ꯍꯥꯏꯕꯗꯤ ꯅꯃꯪꯗ ꯐꯥꯎꯕ ꯃꯪꯒꯅꯨ꯫ ꯑꯗꯨꯒ ꯅꯨꯄꯤꯗꯨꯁꯨ ꯑꯩꯅ ꯍꯥꯠꯀꯅꯤ꯫ ꯀꯔꯤ ꯃꯔꯤ? ꯍꯥꯏꯌꯣ, ꯀꯔꯤ ꯃꯔꯤꯗꯒꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯈꯨꯠ ꯊꯤꯡꯖꯤꯜꯂꯛꯂꯤꯕꯅꯣ? ꯔꯥꯖꯦꯟꯁꯨ ꯐꯥꯊꯕ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯁꯥꯎꯅ ꯅꯪꯁꯦ ꯑꯣꯛꯇ꯭ꯔꯕꯁꯨ ꯑꯩꯒꯤꯗꯤ ꯏꯆꯥꯅꯤꯅꯦꯍꯦ꯫ ꯅꯄꯨꯟꯁꯤꯗꯣ ꯀꯟꯕꯤꯒꯦ ꯇꯧꯕꯅꯤꯅꯦ꯫ ꯅꯁꯥꯅ ꯅꯁꯥ ꯀꯔꯤ ꯐꯤꯕꯝꯗ ꯂꯩ ꯍꯥꯏꯕꯗꯤ ꯈꯪꯂꯤꯔꯣꯏꯌꯦ꯫ ꯀꯅꯥꯅ ꯅꯪꯕꯨ ꯏज्ꯖꯠ ꯄꯤꯒꯗꯧꯔꯤꯒꯦ? ꯍꯥ, ꯍꯌꯦꯡ ꯁꯤꯔꯒ ꯀꯅꯥꯅ ꯅꯁꯥꯗꯣ ꯃꯩ ꯊꯥꯕꯤꯒꯗꯧꯔꯤꯒꯦ ꯅꯪꯕꯣ? ꯗꯥꯏꯅꯤꯡ ꯇꯦꯕꯜꯗꯨꯗ ꯂꯩꯔꯤꯕ ꯐꯣꯟꯗꯨ ꯂꯥꯛꯇꯅ ꯂꯪꯊꯣꯔꯛꯏ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯅꯤ, ꯃꯤꯒꯤꯗꯃꯛ ꯈꯜꯂꯒ ꯃꯇꯨ ꯍꯥꯠꯄ ꯃꯤꯗꯣ ꯑꯩꯗꯤ ꯅꯠꯇꯦ꯫ ꯔꯥꯖꯦꯟ ꯁꯥꯎꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯊꯧꯕꯒꯤ ꯈꯖꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯈꯤ꯫ ꯈꯪꯕ꯭ꯔꯥ, ꯃꯁꯤꯒꯤ ꯈꯨꯄꯥꯛꯁꯦ ꯍꯥꯟꯅ ꯊꯥꯔꯝꯂꯕ ꯅꯪ ꯑꯩ ꯀꯅꯥꯅꯣ ꯈꯪꯂꯝꯒꯗꯕꯅꯤ꯫ ꯊꯧꯕ ꯃꯄꯥꯗ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯗꯨꯅ ꯅꯪꯒꯨꯝꯕ ꯑꯃꯅ ꯑꯩꯒꯤ ꯃꯥꯏꯗ꯫ ꯇꯣꯃꯥꯜ ꯁꯥꯎꯅ ꯊꯧꯕ, ꯉꯥꯎꯔꯕ꯭ꯔꯥ? ꯀꯔꯤ ꯋꯥꯍꯩꯅꯣ ꯅꯪꯅ ꯈꯨꯝꯂꯤꯕꯗꯣ? ꯍꯥ, ꯀꯔꯤꯅꯣ? ꯅꯤꯁꯥꯗꯨꯒ ꯄꯥꯟꯗꯅ ꯑꯁꯥꯎꯕꯅ ꯃꯥꯡ ꯊꯥꯔꯛꯂꯕꯗ ꯑꯉꯥꯎꯕ ꯑꯃꯒꯨꯝ ꯂꯥꯎꯔꯛꯇꯨꯅ ꯇꯥꯅꯤꯡꯗꯦ, ꯅꯪꯁꯨ ꯉꯥꯡꯂꯛꯀꯅꯨ꯫ ꯇꯣꯃꯥꯜ ꯅꯨꯡꯉꯥꯏꯇꯅ ꯊꯧꯕ꯫ ꯑꯉꯥꯎꯕ ꯑꯃꯒꯨꯝ ꯃꯁꯥꯗꯨ ꯊꯧꯕ ꯃꯈꯥꯗ ꯐꯝꯊꯔꯛꯏ꯫ ꯑꯩꯅ ꯕꯕꯥ ꯀꯧꯔꯦꯅ ꯄꯨꯝꯅꯃꯛ ꯃꯥꯟꯅꯗꯨꯅ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯈꯨꯠ ꯊꯤꯡꯖꯤꯜꯂꯛꯀꯅꯨ꯫ ꯅꯪꯁꯨ ꯑꯩꯅ ꯏꯄꯥ ꯑꯃꯒꯤ ꯃꯐꯝ ꯄꯤꯔꯁꯨ ꯑꯩꯕꯨ ꯄꯣꯛꯄ ꯅꯠꯇꯦ, ꯁꯤꯃꯁꯨ ꯈꯪꯉꯨ꯫ ꯌꯨꯝꯁꯤꯗ ꯂꯩꯔꯗꯤ ꯅꯁꯥꯒꯤ ꯊꯕꯛ ꯃꯐꯝ ꯈꯪꯅ ꯇꯧ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯌꯦꯜꯂꯛꯂꯕꯗꯤ ꯏꯄꯥ ꯐꯥꯎꯕ ꯃꯋꯥ ꯂꯧꯗ꯭ꯔꯕꯗ ꯅꯪꯅ ꯀꯔꯤ? ꯍꯥ? ꯋꯥꯍꯩꯗꯨꯗ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯅ ꯇꯣꯃꯥꯜ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯛꯂꯤ꯫ ꯔꯥꯖꯦꯟꯅ ꯅꯄꯨꯟꯁꯤ ꯆꯨꯞꯄ ꯅꯪ ꯀꯩꯁꯨꯝꯁꯪꯗ ꯂꯩꯅꯤꯡꯕ꯭ꯔꯥ? ꯍꯥꯏꯌꯨ, ꯁꯥꯗꯒꯤꯁꯨ ꯍꯦꯟꯅ ꯁꯔꯝ ꯆꯠꯂꯛꯂꯤꯕ ꯅꯪꯅ ꯀꯔꯤ ꯋꯥꯍꯩ ꯍꯥꯏꯗꯨꯅ ꯒ꯭ꯌꯥꯟ ꯇꯥꯍꯟꯒꯅꯤ? ꯀꯅꯥꯅꯁꯨ ꯅꯪꯕꯨ ꯒ꯭ꯌꯥꯟ ꯇꯥꯍꯟꯕ ꯉꯝꯂꯔꯣꯏ ꯍꯥꯏꯕꯁꯦ ꯈꯪꯉꯤ꯫ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ! ꯇꯧꯅꯤꯡꯕ ꯇꯧ, ꯑꯩꯁꯨ ꯇꯧꯅꯤꯡꯕ ꯇꯧꯅꯤ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯅꯤ, ꯑꯩꯒꯤ ꯑꯄꯥꯝꯕ ꯃꯑꯣꯡꯗ ꯑꯩꯅ ꯍꯤꯡꯕꯗ ꯀꯅꯥꯅ ꯑꯩꯉꯣꯟꯗ ꯑꯌꯦꯠꯄ ꯄꯤꯒꯗꯕ? ꯆꯠꯂꯣ ꯌꯥꯔꯦ, ꯋꯥ ꯃꯈꯥ ꯇꯥꯔꯅꯨ꯫ ꯆꯠꯂꯣ, ꯅꯪꯅ ꯇꯧꯅꯤꯡꯕ ꯇꯧꯔꯨꯔꯣ꯫ ꯇꯧꯅꯤ, ꯀꯅꯥꯅꯁꯨ ꯊꯤꯡꯕ ꯉꯝꯂꯣꯏ꯫ ꯃꯁꯦ ꯑꯩꯒꯤ ꯄꯨꯟꯁꯤꯅꯤ꯫ ꯁꯥꯎꯅ ꯐꯟꯗꯨꯅ ꯆꯠꯈꯤ꯫ ꯔꯥꯖꯦꯟ ꯅꯤꯡꯉꯝꯗꯅ ꯐꯝꯊꯩ꯫ ꯃꯁꯤꯕꯨ ꯀꯔꯤꯅꯣ? ꯑꯁꯨꯝꯅ ꯁꯨꯝꯕ ꯄꯨꯟꯁꯤꯁꯦ ꯃꯥꯡꯕ ꯇꯥꯔꯕ꯭ꯔꯣ ꯃꯁꯤꯕꯨ? ꯈꯪꯗ꯭ꯔꯦ, ꯃꯁꯤ ꯌꯧꯔꯛꯂꯕꯗꯤ ꯀꯔꯤ ꯇꯧꯒꯅꯤ ꯍꯥꯏꯕ ꯈꯪꯗ꯭ꯔꯦ ꯑꯩꯁꯨ꯫ ꯔꯥꯖꯦꯟ ꯆꯠꯈ꯭ꯔꯕꯗ ꯇꯣꯃꯥꯜ ꯊꯦꯡꯗꯨꯅ ꯂꯩꯔꯝꯕ ꯃꯄꯤ ꯁꯤꯟꯊꯔꯛꯏ꯫ ꯀꯔꯤꯒꯤꯅꯣ ꯉꯁꯤ ꯊꯧꯕꯒꯤ ꯋꯥꯍꯩ ꯇꯥꯔꯒ ꯁꯨꯛ ꯋꯥꯔꯤꯕ? ꯁꯥꯍꯦꯕꯁꯨ ꯁꯨꯝꯅ ꯋꯥꯔꯝꯒꯗ꯭ꯔꯥ? ꯉꯁꯤ ꯊꯧꯕꯒꯤ ꯋꯥꯍꯩꯅ ꯄꯤꯁꯨ ꯊꯤꯡꯕ ꯉꯝꯈꯤꯗ꯭ꯔꯕ
ꯑꯩꯕꯨ ꯃꯥꯒꯤ ꯃꯥꯡꯗ ꯂꯦꯞꯄ ꯉꯝꯈꯤꯗ꯭ꯔꯥ? ꯊꯧꯕꯁꯨ ꯀꯥꯗ ꯆꯪꯂꯛꯏ, ꯁꯥꯎꯅ ꯆꯨꯔꯨꯞꯇꯨ ꯊꯛꯇꯨꯅ ꯂꯩ꯫ ꯑꯁꯨꯛ ꯎꯁꯤꯠꯇꯕ ꯀꯔꯤ ꯊꯣꯛꯆꯩꯌꯦ ꯁꯥꯗꯅ ꯃꯍꯥꯒꯨꯝꯕ ꯑꯃꯅ? ꯁꯥꯎꯅ ꯀꯄꯣꯔꯗꯒꯤ ꯒꯨꯂꯤ ꯑꯃ ꯂꯧꯊꯣꯛꯇꯨꯅ ꯅꯨꯡꯉꯥꯏꯕ ꯑꯁꯥꯗ ꯇꯥꯎꯗ ꯍꯤꯞꯊꯈ꯭ꯔꯦ꯫ ꯂꯩꯁꯥꯁꯨ ꯇꯨꯝꯊꯕ ꯌꯥꯗ ꯋꯥꯈꯜꯅ ꯃꯪꯖ ꯊꯥꯖ ꯃꯥꯕꯨ ꯌꯦꯡꯗꯨꯅ ꯈꯥꯡꯖꯔꯤ꯫ ꯅꯣꯡꯉꯥꯜꯂꯕ ꯐꯥꯎꯕ ꯇꯣꯃꯥꯜ ꯃꯁꯥꯗꯨ ꯇꯔꯪ ꯑꯃꯗ ꯂꯩ꯫ ꯑꯩꯕꯨ ꯌꯨꯝꯁꯤꯗ ꯂꯩꯕ ꯉꯝꯈꯤꯗ꯭ꯔꯅꯦ? ꯅꯠꯇ꯭ꯔꯒ ꯌꯨꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯁꯤꯔꯥ? ꯏꯆꯥꯅꯤ ꯈꯟꯅ ꯋꯥꯔꯛꯂꯨꯕ ꯃꯌꯥꯝꯁꯦ ꯃꯥꯒꯤꯗꯤ ꯄꯣꯠꯂꯨꯝ ꯑꯣꯏꯔꯝꯂꯕꯀꯣ? ꯐꯔꯦ, ꯑꯩ ꯃꯇꯝ ꯈꯔꯗꯤ ꯊꯥꯗꯣꯛꯂꯒꯦ꯫ ꯊꯧꯕꯁꯨ ꯃꯤꯀꯞ ꯊꯣꯛꯂꯛꯂꯕꯗ ꯐꯣꯟ ꯊꯤꯔꯛꯂꯤ, ꯎꯕ ꯀꯧꯕ ꯂꯩꯇ꯭ꯔꯕꯗ꯫ ꯀꯩꯅꯣ ꯑꯩꯕꯨ ꯐꯣꯟꯗꯨꯕꯨ ꯁꯀꯣꯏꯗ ꯊꯅꯝꯂꯕ ꯖꯥꯠꯂꯅꯦ? ꯆꯥꯛꯁꯪꯗ ꯀꯥꯏꯈꯤꯕꯗꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯀꯩꯅꯣ ꯑꯩꯕꯨ ꯉꯔꯥꯡ ꯀꯔꯝꯅ? ꯃꯃꯤꯠ ꯍꯦꯛ ꯎꯏꯁꯤꯟꯕꯒ, ꯀꯔꯤꯅꯣ? ꯍꯥ ꯀꯔꯤꯅꯣ? ꯑꯩꯅ ꯕꯕꯥ ꯀꯧꯔꯦꯅ ꯄꯨꯝꯅꯃꯛ ꯃꯥꯟꯅꯗꯨꯅ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯈꯨꯠ ꯊꯤꯡꯖꯤꯜꯂꯛꯀꯅꯨ꯫ ꯅꯪꯁꯨ ꯑꯩꯅ ꯏꯄꯥ ꯑꯃꯒꯤ ꯃꯐꯝ ꯄꯤꯔꯁꯨ ꯑꯩꯕꯨ ꯄꯣꯛꯄ ꯅꯠꯇꯦ, ꯁꯤꯃꯁꯨ ꯈꯪꯉꯣ꯫ ꯌꯨꯝꯁꯤꯗ ꯂꯩꯔꯗꯤ ꯅꯁꯥꯒꯤ ꯊꯕꯛ ꯃꯐꯝ ꯈꯪꯅ ꯇꯧ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯌꯦꯜꯂꯛꯂꯕꯗꯤ ꯏꯄꯥ ꯐꯥꯎꯕ ꯃꯋꯥ ꯂꯧꯗ꯭ꯔꯕꯗ ꯅꯪꯅ ꯀꯔꯤ? ꯍꯥ? ꯊꯧꯕ ꯃꯃꯤꯠ ꯄꯥꯡꯂꯛꯇꯨꯅ ꯃꯌꯥ ꯀ꯭ꯔꯛ ꯆꯤꯛꯇꯨꯅ ꯁꯣꯔ ꯈꯪꯍꯣꯟ ꯍꯣꯟꯗꯣꯛꯏ, ꯃꯈꯨꯠꯇꯨꯅ ꯃꯀꯣꯛꯇ ꯄꯥꯏꯔꯛꯏ꯫ ꯀꯔꯤꯅꯣ ꯑꯩꯅ ꯕꯕꯥꯗ ꯍꯥꯏꯈꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨꯕꯨ? ꯃꯊꯟꯇ ꯆꯥꯛꯅ ꯕꯦꯠꯇꯨꯗ ꯀꯤꯟꯅ ꯊꯤꯟꯖꯤꯟꯖꯩ꯫ ꯀꯔꯤꯅꯣ ꯑꯩꯅꯁꯨ ꯋꯥꯈꯜ ꯐꯥꯊꯕ ꯉꯝꯂꯨꯗ꯭ꯔꯤꯁꯤꯕꯣ? ꯕꯕꯥ! ꯋꯥꯅ ꯁꯣꯟꯖꯔꯝ ꯐꯃꯨꯡꯗꯒꯤ ꯐꯨꯛ ꯍꯧꯒꯠ ꯇꯣꯃꯥꯜꯒꯤ ꯀꯥ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯑꯗꯨꯕꯨ ꯇꯣꯃꯥꯜ ꯂꯩꯔꯝꯗ꯭ꯔꯕꯗ ꯇꯣꯃꯥꯜꯕꯨ ꯊꯤꯔꯛꯂꯤ꯫ ꯇꯣꯃꯥꯜ ꯎꯔꯛꯇ꯭ꯔꯕꯗ ꯃꯁꯥꯗꯨ ꯄꯥꯈꯠꯄ ꯄꯣꯛꯂꯤ꯫ ꯕꯕꯥ ꯄ꯭ꯂꯤꯖ, ꯑꯩꯕꯨꯗꯤ ꯊꯥꯗꯣꯛꯄꯤꯒꯅꯨ ꯕꯕꯥ, ꯄ꯭ꯂꯤꯖ꯫ ꯃꯆꯤꯟꯅ ꯁꯣꯟꯗꯨꯅ ꯃꯊꯛꯇ ꯑꯃꯨꯛ ꯀꯥꯔꯛꯇꯨꯅ ꯊꯤꯔꯤꯉꯩ ꯃꯄꯥꯒꯤ ꯀꯥꯗ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯕꯗ ꯆꯪꯂꯛꯏ꯫ ꯔꯥꯖꯦꯟꯅ, ꯇꯣꯃꯥꯜ ꯑꯗꯨꯛ ꯂꯨꯕ ꯐꯤꯔꯦꯞꯇꯤ ꯂꯦꯞꯀꯅꯨ꯫ ꯅꯪ ꯂꯩꯕꯒꯤꯁꯨ ꯑꯩ ꯄꯨꯝꯅꯃꯛ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯉꯝꯂꯤꯕꯅꯤ꯫ ꯁꯥꯍꯦꯕ ꯋꯥꯔꯧꯕꯤꯒꯅꯨ, ꯑꯩ ꯃꯇꯝ ꯈꯔꯇꯪ ꯌꯨꯝꯁꯤ ꯊꯥꯗꯣꯛꯂꯒꯦ꯫ ꯑꯩ ꯇꯣꯃꯥꯜꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯊꯧꯕ ꯆꯥꯛꯅ, ꯕꯕꯥ! ꯇꯣꯃꯥꯜ ꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯏ꯫ ꯕꯕꯥ, ꯑꯩ ꯇꯁꯦꯡꯅ ꯂꯥꯟꯖꯔꯦ꯫ ꯐꯥꯊꯕ ꯉꯝꯗ꯭ꯔꯕ ꯑꯩꯒꯤ ꯋꯥꯍꯩꯅ ꯕꯕꯥꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯋꯥꯔꯝꯒꯅꯤ ꯍꯥꯏꯕ ꯑꯩ ꯈꯪꯏ꯫ ꯃꯈꯨꯠ ꯑꯅꯤ ꯂꯣꯟꯅꯖꯗꯨꯅ, ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄꯤꯒꯅꯨ ꯕꯕꯥ꯫ ꯕꯕꯥ ꯂꯩꯇ꯭ꯔꯕꯗꯤ ꯃꯐꯝꯁꯤꯗ ꯈꯣꯡꯒꯨꯜ ꯇꯥꯕ ꯐꯥꯎꯕ ꯉꯝꯂꯛꯂꯣꯏ꯫ ꯑꯩ ꯂꯥꯟꯖꯔꯦ ꯕꯕꯥ꯫ ꯇꯣꯃꯥꯜ ꯇꯞꯅ, ꯊꯧꯕ, ꯃꯇꯝ ꯈꯔꯗꯤ ꯑꯩ ꯌꯨꯝꯁꯤ ꯊꯥꯗꯣꯛꯂꯒꯦ꯫ ꯊꯧꯕ ꯃꯄꯤꯔꯥ ꯆꯦꯟꯖꯗꯨꯅ, ꯑꯩ ꯇꯁꯦꯡꯅ ꯁꯣꯏꯈ꯭ꯔꯦ꯫ ꯃꯄꯥ ꯃꯆꯥ ꯅꯣꯡ ꯐꯥꯗꯣꯛ ꯈꯠꯅꯕꯅꯤ꯫ ꯍꯣꯏ, ꯑꯩꯒꯤ ꯋꯥꯍꯩ ꯀꯟꯃꯟꯈ꯭ꯔꯦ ꯕꯕꯥ, ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ꯫ ꯋꯥꯍꯩꯗꯨꯗ ꯔꯥꯖꯦꯟꯗꯤ ꯆꯥꯛꯅ ꯃꯆꯥꯕꯨ ꯌꯦꯡꯉꯤ꯫ ꯇꯣꯃꯥꯜꯅ, ꯑꯩꯕꯨ ꯋꯥꯔꯧꯒꯅꯨ, ꯑꯩ ꯆꯠꯂꯒꯦ꯫ ꯇꯣꯃꯥꯜ ꯃꯥ ꯍꯦꯛ ꯂꯩꯕꯒ, ꯑꯩ ꯀꯩꯗꯧ ꯍꯥꯏꯕꯅꯣ? ꯕꯕꯥꯅ ꯍꯥꯏꯕ ꯑꯩ ꯇꯧꯒꯦ꯫ ꯍꯥꯏꯕꯤꯌꯨ ꯕꯕꯥ, ꯑꯩ ꯀꯩꯗꯧ ꯍꯥꯏꯕꯅꯣ? ꯋꯥꯍꯩꯗꯨꯗ ꯊꯥꯡꯂꯝꯕ ꯈꯣꯡꯊꯥꯡ ꯆꯞ ꯂꯦꯞꯈꯤ꯫